ꯑꯃ ꯄꯤꯇꯔ 5:9 ꯈꯜ ꯑꯣꯜꯂꯨ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕ ꯍꯥꯏꯕꯁꯤ ꯋꯥꯔꯛꯄ ꯑꯃꯁꯨꯡ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯋꯥꯔꯛꯄ ꯍꯥꯏꯁꯤ ꯃꯌꯥꯝ ꯍꯔꯥꯎꯅ ꯑꯃꯨꯛ ꯍꯥꯏꯁꯤ ꯋꯥꯔꯛꯄ꯫ ꯍꯧꯖꯤꯛꯅ ꯃꯌꯥꯝ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯁꯤ ꯅꯁꯥ ꯈꯨꯗꯨꯝ ꯆꯜꯂꯨ, ꯈꯥꯡꯕ ꯀꯜꯂꯨ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯗꯤꯌꯥꯕꯣꯜꯅ ꯉꯪꯂꯤꯕ ꯅꯣꯡꯁꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯕꯨ ꯌꯣꯠꯁꯤꯟꯅꯕ ꯊꯤꯗꯨꯅ ꯀꯣꯏꯅ ꯆꯠꯂꯤ꯫ ꯑꯩꯗꯤ ꯃꯁꯤꯒꯤ ꯁꯥꯁꯇ꯭ꯔ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯗꯤꯌꯥꯕꯣꯜꯅ ꯉꯪꯂꯤꯕ ꯅꯣꯡꯁꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯣꯠꯁꯤꯟꯅꯕ ꯊꯤꯗꯨꯅ ꯀꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯄꯥꯎꯗꯤ ꯃꯗꯨ ꯅꯪꯒꯤꯗꯃꯛꯇ ꯅꯠꯇꯦ, ꯃꯗꯨ ꯑꯩꯒꯤꯗꯃꯛꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤꯅꯣ? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯈꯜ ꯃꯥꯟꯅꯅ ꯊꯝꯕꯅꯤ꯫ ꯈꯜ ꯃꯥꯟꯅꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ꯫ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯍꯦꯟꯖꯤꯟꯅ ꯇꯧꯗꯕ꯫ ꯑꯩ ꯑꯃꯨꯛ ꯍꯥꯏꯒꯦ, ꯈꯜ ꯃꯥꯟꯅꯅ ꯊꯝꯕ ꯍꯥꯏꯕꯗꯤ ꯑꯃꯗ ꯀꯥ ꯍꯦꯟꯅ ꯇꯧꯗꯕ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯄ꯭ꯔꯦꯌꯔ ꯃꯤꯇꯤꯡ ꯀꯌꯥꯗꯁꯨ ꯌꯥꯎꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯁꯤ ꯊꯋꯥꯏꯒꯤ ꯑꯣꯏꯃꯟꯈꯤꯕꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯎꯏ꯫ ꯄ꯭ꯔꯦꯌꯔ ꯃꯤꯇꯤꯡ, ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯃꯌꯥꯝꯗꯗꯤ ꯑꯗꯨꯝ ꯌꯥꯎꯕ, ꯃꯗꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯊꯧꯁꯥꯗꯕ꯫ ꯃꯁꯤꯅꯤ ꯈꯜ ꯂꯩꯇꯕ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯒꯦ, ꯈꯜ ꯃꯥꯟꯅꯅ ꯊꯝꯕ ꯍꯥꯏꯕꯗꯤ ꯑꯃꯗ ꯀꯥ ꯍꯦꯟꯖꯤꯟꯅ ꯇꯧꯗꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯆꯠ ꯑꯁꯤ ꯁꯦꯟꯅꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯃꯗ ꯍꯦꯟꯖꯤꯟꯈ꯭ꯔꯒ ꯃꯗꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗ ꯑꯃꯨꯛ ꯍꯦꯟꯖꯤꯟꯈꯤꯕ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯨꯛꯇꯧ ꯇꯧꯗꯕ ꯑꯃ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯥꯒꯤ ꯃꯆꯠ ꯑꯣꯏꯅ ꯈꯔꯒ ꯍꯥꯏꯕꯁꯤ ꯂꯩꯔꯝꯕ ꯌꯥꯏ꯫ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯨꯗ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯑꯃ꯫ ꯑꯩꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕ ꯃꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯜ ꯃꯥꯟꯅꯅ ꯊꯝꯕꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨ ꯇꯝꯕꯤꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄꯣꯊꯥꯕ ꯂꯩꯇ꯭ꯔꯕꯗꯤ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯂꯒꯅ ꯂꯥꯏ ꯐꯠꯇꯕꯗ ꯇꯥꯏꯁꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯇꯕ ꯄꯩꯁꯥ ꯀꯌꯥ ꯃꯥꯡꯈꯤꯒꯅꯤ꯫ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯇꯨꯝꯕꯅꯤ꯫ ꯅꯪꯒꯤ ꯐꯃꯨꯡꯒꯤ ꯀꯥꯗ ꯁꯩꯇꯥꯟ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯅꯠꯇꯦ꯫ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯇꯨꯝꯕꯅꯤ꯫ ꯍꯣꯏ, ꯃꯤ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯇꯨꯝꯒꯜꯂꯤ꯫ ꯃꯈꯣꯏꯗꯤ ꯐꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯍꯜꯂꯦꯂꯨꯌꯥ! ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯗꯤꯌꯥꯕꯣꯜꯅ ꯉꯪꯂꯤꯕ ꯅꯣꯡꯁꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯕꯨ ꯌꯣꯠꯁꯤꯟꯅꯕ ꯊꯤꯗꯨꯅ ꯀꯣꯏꯅ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯤꯡꯃꯛ ꯈꯜ ꯃꯥꯟꯅꯅ ꯊꯝꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯋꯥꯔꯛꯄ ꯑꯃꯁꯨꯡ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕꯅꯤ꯫ ꯑꯩꯗꯤ ꯋꯥꯔꯛꯄ ꯂꯩꯇꯦ, ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯖꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ꯫ ꯈ꯭ꯔꯤꯁꯇꯅ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯕ ꯃꯔꯝꯅ ꯃꯗꯨ ꯅꯪꯉꯣꯟꯗ ꯂꯩ꯫ ꯊꯋꯥꯏꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯩ꯫ ꯃꯍꯩ ꯃꯌꯥꯝꯗꯨꯗꯒꯤ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯕꯁꯨ ꯑꯃꯅꯤ꯫ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤ ꯃꯔꯨꯒꯨꯝꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯅꯪꯅ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯍꯧꯍꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯒꯦ? ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯁꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯄ ꯅꯥꯏꯒꯗꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯅꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯄꯥꯝꯕꯗ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯕꯒꯤꯅꯤ꯫ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯏꯔꯥꯏꯒꯤ ꯑꯌꯨꯛꯇ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯇꯁꯦꯡꯅ ꯆꯤꯡꯕꯤꯔꯛꯄ ꯅꯠꯇꯅꯗꯤ ꯂꯥꯛꯂꯝꯂꯣꯏ꯫ ꯅꯠꯇ꯭ꯔꯒ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯡꯂꯛꯄ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯂꯥꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯅ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯅꯤꯡꯉꯤ꯫ ꯉꯁꯤ ꯑꯌꯨꯛꯇ ꯇꯤꯚꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯂꯤꯕ
nakhoi khudingmak asu atopa channel honggesu khanganu maramdi channel mari mangadadi masi tharibani. Ayuk nganta aikhoidagi nanthokpa asi araiba natte, Ishwarna nangi punsi honghaningi, madu mahakki waheidagi oithokani, aduna warakpa amasung masa khudum chanba asi yamna maru oi. Maram amadagi masi mi khudingmak pamnade. Warakpa yaroi, ai warakpa amadi masa khudum chanbagi matangda taba lakpa natte. Aigi punsida samasya kaya lay. Hoi layni. Karigumba nangna warakpa amasung masa khudum chanbagi matangda tadrabadi nangna samasya kaya thengnaba yai. Nang thengsu thengnagani. Karigumba nangna masi tadrabadi ngarang numidang haikiba do ay karadang hangatke. Maramdi mi khudingmak session sunaba yawbanate masi yamna maru oi. Ishwar yawdana warakpa amadi isa khudum chanba haibasi oithokloi. Masi Ishwarna tau haina hairakpa sing aduni. Aikhoigi aningbana taubo oithokte masi haiduna nakhoibu aina phare Ishwar ai yumda chatle hairaga aigi punsida oiriba khudingmak phahangani, si taugani, madu taugani. Insinba natte. Aina haiduna hekta oigadabasu natte, adubu nangna tauba yabasi yumda chatle hairaga ningthau kabagi ayuk, laibak pokpagi ayuk, yumsakaisagi ayuk khudingi nang not tauduna madu yaudriba phawba tau. Not sing adu amukka puthoktuna warakpa amadi khudum chanbagi matangda sastrada naino. Darkar lay haina khanba punsigi jaga khara ithoktuna thamu, adudagi madugi matungda prathana tauro. Ishwar aigi punsida phathaba ngamdaba jaga khara layri. Ai hongningi adubu nang yaudana madu oithokpa ngamloi. Aina tasengna aigi thamoida thajai madudi misingna Kristagi haksangda khwaidagi chauna watliba asi masini. Aikhoina laktuna Ishwargi wahai tariba asi karigino. Wahai taba, churchta chatpa, adubu hongbadi hongdi. Madu aikhoina pamdabagi natte. Aikhoi anambana aina haidi karisu thausadaba mi kharadi leiramgani. Adubu aikhoi anambanadi mafam asida lakliba asi hongningbagini. Nangna lakliba asi hongningbagini. Aina thamoi sengna hairibasini aina mafam asida warakpa amasung masa khudum chanbagi matangda hairiba asina mapung phaba natte, saruk ama khaktani. Masigi khwaidagi maru oiba thawai asengba asi thadoktuna thamba yaroi. Ai message kaya tare, seminar kaya yaure, prathana tauduna kaptuna lai fattaba buchai. Hoi saukhatpa kharadi phangi adubu samamnaba kaya amadi leiri. Ishwar yaudana aina phanayamna thidoktuna su oithokte. Nungtigi ayukta Ishwarga mafam matam adum lengani. Nasagi matam Ishwarda pisinjagadabani. Mafam asida laibaga Ishwarga matam lenminnabaga marakta khallu hairabadi Ishwarga laiminnaba aduna hena phai. Aigi TV program na Ishwarda piba matamga sinabiganu, aigi si yengbiranu haibadi natte adubu Ishwarda piriba matam duda sinabadi tauganu. Nangbu tambiriba takpiriba sing adu Ishwar natte. Atopagi thajabada chatpasi to'u, nasagi thajabadu Ishwarga mari semgatuna leihallu. Well, aigi pastor na hai, mama na hai, Joyce na hai. Aina haiba tabagidamaktadi thagachari adubu madu nangi punsigi thabak tauribra. Asumna machet mayam asi khomjillu. Churchta chatpasisu machet amani, sermon tabasisu machet amani, Joyce Meyer gi conference ta lakpasisu machet amani, TV da yengbasisu machet amani, Bible pabasisu machet amani. Madu Ishwarda sangjaduna Ishwar machet mayam
ꯑꯁꯤ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯑꯣꯏꯍꯟꯕꯤꯔꯣ ꯏꯁ꯭ꯋꯔꯗ ꯉꯥꯏꯕ ꯇꯝꯃꯨ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕꯗ ꯀꯔꯝꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯇꯝꯃꯨ ꯁꯦꯀꯦꯟ 30 ꯍꯧꯕ ꯑꯣꯏꯔꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯥꯏꯖꯧ ꯑꯩꯒꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯤꯡꯃꯛꯅꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯨꯟꯁꯤꯗ ꯄꯨꯟꯁꯤꯟꯕꯤꯌꯨ ꯑꯩꯅ ꯀꯟꯈꯠꯍꯟꯕꯤꯌꯨ ꯏꯁ꯭ꯋꯔ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯣꯏꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯐꯒꯠꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯅꯪꯅ ꯄꯨꯟꯕ ꯋꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯃꯤ ꯑꯃꯒ ꯑꯃꯒ ꯈꯥꯏꯗꯣꯛꯅꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯅ ꯄꯥꯝꯗꯦ ꯏꯁ꯭ꯋꯔꯅ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯪꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯩꯃꯤꯟꯅꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯈꯪꯕꯤꯗꯨꯅ ꯑꯩꯒ ꯂꯩꯕꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄ ꯉꯝꯂꯝꯂꯣꯏ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯇꯥꯡ ꯑꯃꯗ ꯅꯪꯅ ꯄꯥꯝꯗꯕ ꯃꯐꯝꯗ ꯂꯦꯞꯇꯕ ꯌꯥꯔꯣꯏ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯋꯥꯏꯗ ꯍꯨ ꯍꯥꯞꯂꯤꯕ ꯃꯔꯨꯞ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯋꯥ ꯉꯥꯡꯅꯐꯝꯗꯒꯤ ꯊꯣꯔꯛꯄ ꯇꯥꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯀꯛꯊꯠꯀꯗꯕꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯨꯝꯅ ꯅꯪꯒꯤ ꯃꯤꯠꯅ ꯄꯥꯞ ꯇꯧꯍꯜꯂꯕꯗꯤ ꯃꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯈꯣ ꯅꯪꯒꯤ ꯈꯨꯠꯅ ꯄꯥꯞ ꯇꯧꯍꯜꯂꯕꯗꯤ ꯃꯗꯨ ꯀꯛꯊꯠꯈꯣ ꯅꯪꯒꯤ ꯆꯥꯛ ꯆꯥꯕꯗꯨꯅ ꯄꯥꯞ ꯇꯧꯍꯜꯂꯕꯗꯤ ꯃꯗꯨꯗꯒꯤ ꯊꯣꯔꯛꯎ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯅꯤꯡꯉꯤ ꯖꯦꯀꯣꯕ 3:18ꯇ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯐꯕ ꯇꯧꯅꯕ ꯈꯪꯂꯒ ꯃꯍꯥꯛꯅ ꯇꯧꯗ꯭ꯔꯕꯗꯤ ꯃꯗꯨ ꯃꯉꯣꯟꯗ ꯄꯥꯞꯅꯤ ꯑꯩꯈꯣꯏ ꯑꯁꯤ ꯍꯥꯏꯕ ꯏꯟꯕꯗꯒꯤ ꯍꯦꯟꯅ ꯍꯩꯁꯤꯡꯂꯦ ꯍꯥꯏꯕ ꯌꯥꯏ ꯆꯔꯆꯇ ꯐꯝꯃꯟꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯅꯤꯡꯗꯣꯜ ꯄꯣꯝꯂꯕꯅꯤ ꯆꯍꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯔꯆꯇ ꯐꯝꯕꯗ ꯃꯥꯡꯂꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯋꯥꯔꯧꯅ ꯁꯥꯎꯅꯤꯡꯅ ꯐꯝꯂꯝꯕ ꯌꯥꯏ ꯅꯪꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯤ ꯑꯃꯒ ꯆꯔꯆꯇ ꯂꯥꯛꯂꯝꯕꯁꯨ ꯌꯥꯏ ꯆꯔꯆꯇ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯍꯦꯂꯦꯂꯨꯌꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯖꯤꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯌꯥꯏ ꯂꯥꯛꯇꯨꯅ ꯑꯩ ꯄꯤꯁꯤꯟꯖꯔꯤ ꯁꯛꯂꯒ ꯌꯨꯝꯗꯅ ꯁꯥꯎꯅ ꯍꯟꯈꯤꯕ ꯑꯩꯁꯨ ꯑꯁꯨꯝ ꯇꯧꯔꯝꯃꯤ ꯗꯦꯕꯀ ꯆꯔꯆꯇ ꯆꯠꯃꯤꯟꯅꯔꯅꯤ ꯆꯤꯟꯗꯅ ꯑꯃ ꯃꯗꯨ ꯋꯥꯈꯜꯗꯅ ꯑꯃ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯪꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯒꯟꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯗꯨ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯕ ꯗꯔꯀꯥꯔ ꯂꯩꯕꯒꯦ ꯑꯩ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤ ꯑꯩ ꯃꯗꯨ ꯇꯧꯒꯗꯕꯅꯤ ꯈꯪꯉꯤ ꯑꯩ ꯃꯗꯨ ꯇꯧꯔꯣꯏꯗꯕꯅꯤ ꯈꯪꯉꯤ ꯃꯔꯛꯇꯨꯗ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯍꯥꯏꯔꯤ ꯑꯩ ꯇꯧꯗꯧ ꯂꯩꯔꯕꯁꯤꯕꯨ ꯀꯣꯟꯅ ꯇꯧꯔꯒꯦꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯒꯂꯥꯇꯤꯌꯥ 3:9 ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯑꯩꯈꯣꯏꯅ ꯆꯣꯛꯊꯗ꯭ꯔꯕꯗꯤ ꯑꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯍꯩ ꯂꯣꯛꯀꯅꯤ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜꯗꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯕꯗ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯆꯣꯛꯊꯕ ꯍꯟꯊꯕ ꯇꯧꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗ꯭ꯔꯕꯗꯤ ꯑꯆꯥꯕ ꯊꯝꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯩ ꯂꯣꯛꯀꯅꯤ ꯇꯣꯛꯊꯣꯛꯄꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯗꯨ ꯇꯧꯅꯤꯡꯕ ꯐꯥꯎꯕ ꯌꯥꯏ
ꯑꯐꯕ ꯊꯕꯛꯇ ꯑꯃꯨꯛꯈꯛ ꯅꯠꯇꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯅꯕ ꯁꯩꯇꯥꯟꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯀꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯅꯕ ꯋꯥꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯑꯐꯕ ꯑꯁꯤ ꯑꯃꯨꯛ ꯇꯧꯕꯗꯤ ꯑꯋꯥꯕ ꯑꯣꯏꯗꯦ꯫ ꯔꯤꯁꯣꯔꯁ ꯇꯦꯕꯜ ꯆꯪꯂꯒ ꯃꯌꯥꯝ ꯑꯗꯨ ꯂꯩꯗꯨꯅ ꯌꯨꯝꯗ ꯊꯋꯥꯏꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄꯗꯧꯅ ꯈꯟꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯄꯥꯅꯕꯒꯤ ꯃꯇꯝ ꯄꯤꯅꯕꯒꯤꯗꯃꯛꯇꯗꯤ ꯅꯪ ꯋꯥꯔꯛꯄꯁꯨ ꯇꯥꯏ꯫ ꯅꯪꯒꯤ ꯅꯨꯃꯤꯠ ꯃꯆꯦꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯞꯇꯥ ꯃꯆꯦꯠ ꯑꯃꯗꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯈꯥꯏꯗꯣꯛꯀꯗꯕꯅꯤ, ꯅꯁꯥꯕꯨ ꯌꯥꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯖꯒꯗꯕꯅꯤ꯫ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥꯛꯅ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯃꯤꯁꯤꯡꯅ ꯏꯁ꯭ꯋꯔꯗ ꯃꯇꯝ ꯄꯤꯗꯕꯒꯤ ꯃꯔꯝꯁꯤ ꯃꯁꯥ ꯋꯥꯔꯛꯆꯗꯕꯗꯒꯤꯅꯤ, ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯃꯌꯥꯝꯗ ꯊꯧꯒꯠꯆꯅꯤꯡꯕꯗꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯤ ꯇꯣꯛꯄꯤꯌꯨ꯫ ꯅꯪꯅ ꯃꯗꯨ ꯇꯧꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯁꯅꯨ, ꯑꯩ ꯇꯧꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯕꯅ ꯐꯩ꯫ ꯌꯥꯝꯅ ꯂꯨꯍꯟꯒꯨꯝꯁꯤ꯫ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯑꯃꯗꯤ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯅꯈꯣꯏ ꯍꯥꯏꯅꯤꯡꯉꯣꯏꯗ, ꯇꯥꯅꯤꯡꯕ꯭ꯔꯥꯅꯦ? ꯆꯣꯀ꯭ꯂꯦꯠ ꯆꯤꯞ ꯑꯁꯤ ꯎꯕꯗ ꯎꯄꯥꯏ ꯂꯩꯇꯦꯗ, 12 ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯎꯄꯥꯏ ꯂꯩ꯫ ꯅꯪꯅ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯑꯆꯥꯄꯣꯠ ꯑꯁꯤ ꯆꯥꯅꯤꯡꯂꯒꯗꯤ ꯑꯩ ꯆꯥꯒꯅꯤ, ꯑꯩꯅ ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯆꯥꯔꯣꯏ, ꯃꯔꯝꯗꯤ ꯑꯩ ꯋꯥꯔꯛꯄ ꯑꯃꯗꯤ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯐꯕ ꯑꯗꯣ ꯑꯗꯨꯝ ꯇꯧ, ꯑꯐꯕ ꯑꯗꯨ ꯑꯗꯨꯝ ꯇꯧ, ꯑꯐꯕ ꯑꯗꯣ ꯑꯗꯨꯝ ꯆꯠꯂꯨ꯫ ꯉꯔꯥꯡ TVN ꯁꯣꯗ ꯗꯣꯛꯇꯔ ꯄꯣꯜ ꯑꯣꯁꯇꯤꯟ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯖꯣꯌꯦꯜ ꯑꯣꯁꯇꯤꯟꯒꯤ ꯃꯌꯥꯝꯕꯅꯤ꯫ ꯑꯣꯁꯇꯤꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ TV ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯂꯥꯛꯄꯅ ꯋꯥꯔꯤ ꯂꯤꯕꯗ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯗꯣꯛꯇꯔ ꯄꯣꯜ ꯑꯁꯤ ꯁꯔꯖꯟ ꯑꯃꯅꯤ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯥꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯄꯦꯟꯗꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯂꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯗꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯁꯤꯕꯨ ꯊꯕꯛ ꯍꯣꯡꯍꯟꯅꯤꯡꯂꯕ ꯖꯥꯠꯂꯅꯦ? ꯀꯔꯤꯅꯣ ꯑꯣꯏꯔꯤꯁꯤꯕꯣ? ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯡꯅ ꯇꯧꯈꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯂꯧꯈꯠꯀꯗꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯕꯤꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯡꯍꯟꯒꯗꯧꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡꯗ ꯀꯔꯤꯅꯣ ꯑꯃ ꯁꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯩ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯏꯁ꯭ꯋꯔꯗ ꯉꯥꯏꯈꯤ, ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯅꯥ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯅ ꯐ꯭ꯌꯨꯅꯔꯦꯜꯗꯒꯤ ꯍꯜꯂꯛꯂꯤꯉꯩꯗ ꯃꯍꯥꯛꯅ ꯍꯥꯏ, ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯣꯠ 3 ꯍꯥꯏꯕꯤꯈꯤ: ꯗꯣꯛꯇꯔ ꯑꯣꯏꯕ ꯇꯣꯛꯑꯣ, ꯍꯥꯎꯁꯇꯟꯗ ꯆꯠꯂꯣ, ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯃꯁꯤꯒꯤ ꯅꯤꯄꯥ ꯑꯁꯤ ꯗꯣꯛꯇꯔ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯅꯪ ꯈꯨꯗꯤꯡꯃꯛ ꯇꯣꯛꯊꯣꯛꯂꯒ ꯃꯇꯦꯡ ꯄꯥꯡꯂꯨꯆꯣ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯆꯔꯆꯇ ꯀꯅꯥꯅ ꯄꯥꯁꯇꯔ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯐꯝꯗꯨꯗ ꯖꯣꯌꯦꯜꯁꯨ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤ꯫ ꯃꯇꯤꯛ ꯆꯥꯕ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯅꯕ ꯉꯥꯏꯔꯝꯃꯤ꯫
ꯄꯣꯜꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯈꯖꯤꯛꯇꯪ ꯃꯅꯤꯡ ꯍꯟꯊꯔꯒ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯦꯞꯂꯤꯉꯩꯗ ꯃꯍꯥꯛ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯗꯨꯗ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯔꯤꯉꯩꯗ ꯑꯆꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ, ꯅꯣꯡꯃꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯦꯗꯤꯀꯦꯜ ꯃꯤꯁꯟ ꯇꯧꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯈꯠꯂꯛꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯂꯦ, ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯣꯏꯔꯦ, ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯗꯤꯀꯦꯜ ꯃꯤꯁꯟꯒ ꯂꯣꯏꯅꯅ ꯀꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯆꯔꯆ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯖꯒꯦ, ꯏꯁ꯭ꯋꯔꯗ ꯍꯥꯏꯕ ꯏꯟꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯤ ꯌꯥꯝꯗꯦ꯫ ꯌꯥꯝꯅ ꯉꯛꯇꯕ ꯄꯣꯠꯇ ꯌꯥꯝꯅ ꯉꯛꯅ ꯇꯧꯕꯁꯤꯁꯨ ꯃꯤ ꯌꯥꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯏꯁ꯭ꯋꯔꯒ ꯏꯪꯊꯕ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯋꯥꯔꯛꯄ ꯑꯃꯗꯤ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯕ ꯇꯥꯏ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯇ ꯉꯝꯕ ꯀꯔꯤꯅꯣ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ, ꯀꯣꯛꯅ ꯅꯠꯇꯅ꯫ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯁꯥꯡꯅ ꯄꯦꯟꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯅꯠꯇ꯭ꯔꯒ ꯄꯨꯛꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯂꯕꯗꯤ ꯑꯗꯨꯝ ꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯆꯍꯤ 3ꯀꯤ ꯑꯣꯏꯕ ꯌꯥꯏ, ꯆꯍꯤ 3 ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯐꯕ ꯇꯧꯕꯁꯤ ꯅꯣꯡꯃꯒꯤ ꯅꯠꯇꯦ, ꯍꯞꯇꯥ ꯑꯃꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅꯒꯤꯅꯤ꯫ ꯑꯐꯕ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯃꯁ꯭ꯌꯥ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯅ ꯃꯗꯨ ꯑꯗꯨꯝ ꯇꯧꯅꯕ, ꯃꯗꯨ ꯑꯗꯨꯝ ꯇꯧꯅꯕ, ꯑꯗꯨꯝ ꯇꯧꯅꯕ, ꯁꯝ ꯂꯣꯏꯅ ꯐꯣꯏꯅꯤꯡꯕ ꯐꯥꯎꯕ ꯅꯪ ꯑꯗꯨꯝ ꯇꯧꯅꯕ ꯅꯁꯥ ꯋꯥꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯪ ꯈꯔ ꯄꯦꯠꯊꯔꯛꯑꯅꯤ, ꯑꯗꯨꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯗꯨ ꯑꯗꯨꯝ ꯇꯧ, ꯃꯗꯨ ꯑꯗꯨꯝ ꯇꯧ꯫ ꯍꯣꯏ, ꯈꯔ ꯄꯦꯠꯊꯔꯨꯔꯕꯗꯣ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯏꯁ꯭ꯋꯔꯅ ꯒ꯭ꯌꯥꯟ ꯇꯥꯏ, ꯑꯩꯁꯨ ꯀꯌꯥꯔꯛ ꯊꯥꯗꯣꯛꯎꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯑꯩꯁꯨ ꯇꯣꯛꯊꯣꯛꯄ ꯌꯥꯎꯏ, ꯌꯥꯔꯦꯗ ꯇꯣꯛꯂꯒꯦ, ꯑꯗꯨꯝ ꯍꯥꯏꯅꯅꯤ ꯏꯁ꯭ꯋꯔ ꯄꯦꯜꯍꯟꯗꯣꯏꯁꯤ꯫ ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯃꯨꯛꯇꯤ ꯑꯩꯅ ꯑꯁꯨꯝ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯔꯤꯉꯩꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕꯒꯤ ꯅꯣꯏ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ, ꯃꯤꯅꯤꯠ ꯈꯔ ꯇꯣꯛꯊꯣꯛꯄ ꯑꯗꯣ ꯑꯗꯨꯒꯤ ꯍꯔꯥꯎꯏ, ꯃꯔꯝꯗꯤ ꯃꯗꯨꯗꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯅꯠꯇꯕ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯇꯥꯡꯀꯛ ꯑꯗꯨꯗꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯁꯥ ꯅꯊꯟꯇ ꯋꯥꯔꯛꯆꯒꯗꯕꯅꯤ꯫ ꯆꯍꯤ 3 ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛ ꯂꯟꯗꯟꯗ ꯆꯠꯅꯕ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯐ꯭ꯔꯤꯀꯥꯗ ꯆꯠꯅꯕ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯄꯣꯜ ꯑꯁꯤ ꯀꯣꯏꯆꯠ ꯆꯠꯄ ꯄꯥꯝꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯤ, ꯃꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯦꯟꯁꯤꯜꯂꯒ ꯃꯍꯥꯛ ꯑꯐ꯭ꯔꯤꯀꯥꯗ ꯁꯔꯖꯟ ꯈꯔ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯐ꯭ꯔꯤꯀꯥꯗ ꯃꯦꯗꯤꯀꯦꯜ ꯃꯤꯁꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯊꯥ 6 ꯁꯨꯔꯦ꯫ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯕꯗ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯈꯤ, ꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯁꯅꯨ꯫ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯕꯗ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯈꯤ, ꯂꯥꯏꯔꯤꯛ ꯇꯝꯂꯦ, ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯣ, ꯃꯥꯏ ꯄꯥꯛꯂꯤ, ꯃꯗꯨ ꯆꯍꯤ ꯈꯔ ꯇꯧꯔꯣ, ꯇꯥꯏꯕꯪꯄꯥꯜꯅꯗꯤ ꯍꯟꯊꯕ ꯑꯣꯏꯅ ꯎꯒꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗꯗꯤ ꯄ꯭ꯔꯃꯣꯁꯟꯅꯤ, ꯃꯌꯥꯝ ꯇꯥꯔꯤꯀꯣ? ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯆꯍꯤ 3 ꯑꯗꯨ ꯍꯟꯊꯕ ꯐꯥꯎꯈꯤ꯫ ꯅꯣꯡꯃ ꯅꯠꯇꯦ,
ꯍꯞꯇꯥ ꯅꯠꯇꯦ, ꯊꯥ ꯑꯃ ꯅꯠꯇꯦ, ꯆꯍꯤ 6, ꯅꯨꯃꯤꯠ 365 6 ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯔꯛꯈꯤ꯫ ꯅꯪꯅ ꯇꯣꯛꯇ꯭ꯔꯕꯗꯤ ꯃꯗꯨ ꯅꯪꯉꯣꯟꯗꯁꯨ ꯑꯣꯏꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯔꯛꯄꯒꯤ ꯊꯥꯛ ꯑꯗꯨꯗ ꯂꯩꯔꯤ꯫ ꯏꯁ꯭ꯋꯔ, ꯑꯩ ꯃꯁꯤ ꯀꯌꯥ ꯀꯨꯏꯅ ꯇꯧꯈꯤꯗꯣꯏꯅꯣ ꯍꯥꯏꯕ ꯊꯥꯛ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯀꯔꯝ ꯀꯥꯟꯗꯅꯣ ꯏꯁ꯭ꯋꯔ? ꯀꯔꯝ ꯀꯥꯟꯗꯅꯣ? ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔ? ꯗꯦꯕꯇ ꯑꯩꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯉꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯁꯥꯎꯅꯤꯡꯕ ꯂꯩꯔꯤꯕ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯑꯩ ꯃꯁꯤ ꯑꯗꯨꯝ ꯇꯧꯈꯤꯅꯤ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯣꯏꯅꯤꯡꯂꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite